अहानबद मरोइबा पाव थबक खुदिंगमक्ता पुक्चेल सेंगलबदी पुमनमक भगनी अमसुंग पुनबा यागनी हाइना चीफ मिनिस्टर एन बिरेन फोंदोखरे थांग तागे ओजा लौबगी मतंगदा पॉलिसी में फ्रेम तौननबा एजुकेशन मिनिस्टर का तानरगनी हाइना आर्ट एंड कल्चर मिनिस्टर जयंत कुमार ना हाइख्रे अमसुंग स्टेट असगी तंगाई फदबा ngaगी पोथोक पुथोकनबा चिंगदेसु nga yoknanaba thabak hore haina fishery minister N Kayashina phongdokle खरमजेरी ISTB पाव मीटिंग ताबिरी बसिंग तरामनोक चेरी हुजी पाव सरोन पिजरी थबक खुदिंगमक्ता पुक्चेल सेंगलबदी पुमनमक भगनी अमसुंग पुनबा यागनी हाइना चीफ मिनिस्टर एन बिरेन फोंदोखरे वाफम असी ट्रांसपोर्ट डिपार्टमेंट भारत पुंबगी सिटी बस सर्विस प्रोजेक्ट की चांगदमनबदा मिनिस्ट्री ऑफ हाउसिंग एंड अर्बन अफेयर्स गवर्नमेंट ऑफ इंडियाना कमेंडेबल इनिशिएटिव अवार्ड पिरकपदा नुंगाइबा फोंदोकलदुना गवर्नमेंट ऑफ मणिपुर न सिंधुना मणिपुर स्टेट ट्रांसपोर्ट की स्टाफ निफु हुमदोइबु ओकपगी थौरमदा चीफ मिनिस्टर न फोंदोखिबने मोइरांगखोमदा लेबा MST कॉम्प्लेक्स ता पांगथोकिबा थौरम अदुदा हेल्थ एंड फैमिली वेलफेयर मिनिस्टर एल जयंत कुमार मणिपुर बिल्डिंग एंड अदर कंस्ट्रक्शन वर्कर्स वेलफेयर बोर्ड के चेयरपर्सन MLA H डिंगो अमदी ट्रांसपोर्ट डिपार्टमेंट के कमिश्नर एल लक्ष्मी कुमार न चिंगबना मरु ओइबा मियोइसिंग ओइना सरुक याखे कमेंडेबल इनिशिएटिव अवार्ड अदुगी मोमेंटो अमदी साइटेशन अदु चीफ मिनिस्टर दा ट्रांसपोर्ट डिपार्टमेंट के ऑफिशियल सिंह न खुदसिननखे लोइनना MST गे हौजिक हौजिक मनुंग हंजिनबा चिंगी मफम अमदी तंपाकी मफम सिंगदा मथौ तौरिबा ड्राइवर अमदी सेकेंड ड्राइवर सिंगदा चीफ मिनिस्टर की माइकेदगी पुकनिंग थोगतपो ओइना सेलगी मतेंग पीखे थौरंग मरी लेनना चीफ मिनिस्टर ना मखा ताना पिकपा चावबा हाइबा वाफम असिना तोंगाना थमदुना करिगुम्बा थबक अमा तौरकपदा माइ पाकलक लोपगी दमक सक खंगबीबा हाइबसि तंगाइ फदे अखोगी खुनाई असि मिचम मियाम यावदना ओइबा यारोय हाइबसे मिनिस्टर MLA सिंह अमदी ब्यूरोक्रेट ऑफिसर सिंगना हेक हेक काउबसी असोइबा अमने ग्रासरूट लेवल द लेरिबा मिचम मियामबु यंगशिनबा हाइबसी लेंगाक असिगी थौदांग पुरिबा मियोइसिंगी तंगाइ फदबा अमने ngасidi मणिपुर स्टेट ट्रांसपोर्ट असि हानादगी लेरकपा गाड़ी मसिंगदगी सरुक अनि हेनगतुना हंदक मणिपुर गी मनुंग हंजिनबा चिंगी डिस्ट्रिक्ट सिंगदा नौनबा सर्विस तौदुना लाइरबा मिचम मियाम द कानबा पीखरे लेंगाक असिना थुबा मतमदा अनौबा बस सर्विस यौद्रिबा चिंग अमदी तमगी मफम सिंगदा यहोलगनी हाइना फोंदोखे असेंबा सोसाइटी से अखोई एम्प्लॉय करी करी ले से लाख मुक्तनी दे बिजनेस अदगी अदुदा तौबा हारगा लाख अहुम बु हारसे बट कॉमन पीपल दी 27 लाख लेरी मसी हे कावे कोई अखोई खरा फीना न सेटपा ऑफिसर ब्यूरोक्रेट ऑफिसर बिजनेसमैन कॉन्ट्रैक्टर गवर्नमेंट एम्प्लॉय से उरगान मणिपुर से लोई नुगाय रबोय नि अदु अखोई असोइबा अखोई नुगाइबा कार एफोर्ट तौबा ngamba स्कूटर एफोर्ट तौबा ngamba सिदी लाख अहुम मरी इवन लाख मंगा हाइरोने तरा हाइरोने लाख कुनमदी नोमगी सरा तालगा गाड़ी भाड़ा भाव पुथोप ngam ले अदुनी याम लोरिस अदुना अखोइना एज ए लीडर येंबा कांदा ग्रास रूट लेवल दा येंबा मथौ दाव बिजनेस सौजरिबा इंसान नापी योनजरिबा माइ बेलसिंग अन सुगुमगे एडवांटेज प्राइवेट गाड़ी नि एग सतपद तिंगबा पैसा दुगा लना गवर्नमेंट गी सतपद खेना अदुगुम मयाम दुनि खरा कोइना नीडी पीपल सिंग यहोना बलांगना अदुना आई एम थागले मणिपुर बु मालेम की थाक सक ताकपदा चौबा मफम अमा ओइरिबा थांग ताहारिबा मार्शल आर्ट फॉर्म असि मपुंग फाना एकेडमिक करिकुलम द पुरकनबगिदमक स्कूल सिंगदा मसिगी ओजा सिंग लौबा यानबा एजुकेशन मिनिस्टर गा अथुबा मतमदा फमिनदुना पॉलिसी मा फ्रेम तौननबा होटनरगनि हाइना आर्ट एंड कल्चर मिनिस्टर एल जयंत कुमार ngasi होटल निर्मला द पांगथोकपा थौरम अमा यावबा लाकपदा पाउमी सिंग द फुंगदोखरे थांगदा तंगाइ बदम पोड ओरे हाइब्रिना थांगदा लौसे हाइब दारगेदि कमिटी को फोन तोरगा बि कमिटी दुना या ओसुदि कोइ को कोचिंग तो बिया नो के लेगेन हाइबदो अदुगी अखोगी आनि तंगाइ भागना पॉलिसी मा फ्रेम तोसे हाइब दागना कैबिनेट को होता ओ नतगना एग्रीकल्चर डिपार्टमेंट ओरिबा मखरगी स्कूल एजुकेशन में तो होता है आर्ट एंड कल्चर डिपार्टमेंट के मच्चे में यावदम जो बदिना अदगी तो ngara आइगी नोटिस ले रे आर्ट एंड कल्चर के एजुकेशन डिपार्टमेंट पाइबा अदर मिनिस्टर मा इका वाही नि छातो होगा पॉलिसी और फ्रेम तो न भाई मैम जी आगे हो दी सर्टिफिकेट हाबि लेते तो कमाई तो के हाइ तागना पॉलिसी फ्रेम तो उतारे पॉलिसी फ्रेम तो हाइ ताके दी नेचुरली द इंटेंशन ऑफ द ऑनरेबल मिनिस्टर इज टू बी ऑनरेबल चीफ मिनिस्टर भाई साहब आन बेगिनी आर्ट एंड कल्चर डिपार्टमेंट पाइबा एजुकेशन पाइबा
Honorable Minister Ivan itu kami lagi kali. State asigi tangai fadaba nga gi pothok puthokpa ngamdabadagi mapal lamdagi sel tingna nga pusiraliba asi aikhoigi oiba tangai fadaba nga gi pothok puthokchanaba thausilama oina chingdasu nga hena puthoknaba thaurang haure haina Fishery Minister N Kayashna phungdokle chahi khudingi ningol chakobaga mari lainana pangthokpa fish fair cum fish crop competition DM College of Arts ground da hogdokpagi thoramda minister na wafamasi phungdokhibani Thauramasiда Fisheries Director Bidyarani Ayekpam, Additional Director Khamsing Ahom, Central Agricultural University के Vice Chancellor Professor M Premjitsu Sarukyake. Fair asida tongan ba district singdagi nga puthokpa ngami kaya marumna stall sing hangki miyamna ningol chakobagi nga lainaki. Minister Kayashina state asida nga puthokpagi chang chai khudingi hengalakli masi hena hengarhanaba lambi thibagaloinana tampak khakta natana chingdasu nga yoknana ba thaurang paikhatle. Department ng ngami singda anauba technique sing fanganana ba training pangthokpaga loinana technology su sizinabagi khudong chaba piragani haike. Farmer singbo anauba makhalgi training pibirega loinana fishery department na highest technical know-how share tausi masina step asina mayuk na iba poverty employment amasong makal gi problem singsi solve tauba ngani fish farming activities singsi valley area da ayamba oina concentrate tauri masigi system asi hondok amduna hill area da so fish farming activities gi scope pathok tok na handgi tangai khataba lei Fisheries Director Bidyarani Ayekpamna haukiba chahida nga metric ton yang khairom tangai fadabada metric ton kuntrani thoirom puthoki mission mode oina lisingani kun fawbada waliba nga yauna puthokna ba pandam thamli haike Central Agriculture University ke Vice Chancellor Professor M Premjitna Lomi Singi Sentok lisingani kunithoi fawbada saruk ani hengarhan bada awaba legani maramasina integrated farming tawbagi tangai fadabalai value wangbanga singoina puthokpa tangai fade haike Hayeng ningol chakobagi khwairambal kaithelda miyoi cha kayana potche leiba laknari potche leiba lakpa migi masing yamkhalakpa amadi pot yoliba migi masingsu yamkhalakpana khwairambal kaithel ge koibada lambi chathok chasinda apanba oirakpadagi lambi chathok chasinda hanadagi ahongba laikre arakpa miyoi sing aso angam thoktanaba police na ngak senbagi thabak kankhatlakli Manipur ki Governor Dr. Nazma Heptulana Manipur miyamda maruoina ichil iche singda yafa paujel pirakle mabung mawpwa mama macha mapa amasung macha nupi singi marakta nungshinabagi mari chechilhanba ningol chakobana khunai asigi unity amasung integrity purakpada chauna mateng pangi mayum makai pankhrabi nupi singna mapam lamdamda macha singaloina na laktuna Chaklen chaminaraba matung nungshibagi dakhina pinaba thoram asi yamna nungaiba thoramni festival asna tongan ba furup singi maraktasu pangthok minaduna state asida tangdu laitaba wattapadaba purakpa oirashinu hairi Chief Minister N Biren Nasu Manipur miyam maru aina ningol singda ningol chakobagi yafa paujel pirakli kumai asina ikhoigi ningol singbu khunai asida nungsi chanana loinai haiba paujel adu sandokpaga loinana punna nungsi chanana himinabada promote tawi festival asigi wakhalol sing aikhoini induna nungsi chanaba marumapang oibagi lingjel hengataba oirashanu hairi Maitegi khwaidagi chawba thauram ningol singi numit nungairaba ningol chakopana lakpada Manipur Pradesh Congress Committee ki President TN Haukipna yafa paujel pirakli kumai esna lakpaga iroinana iramdam Manipur asidasu chokhat lambida hena khumang choksinba nungsi chanana himinaba tangdu laita na leiba nungai yafa lamdam ama purakpa oirashanu hairi Ningol chakopana lakpada Social Welfare Minister Nemcha Kipgenna Manipur gi ningol oibisingda yafa paujel piri Nupi oibisingda chathariba miyot minai pumnamak ningol chakobana lakpada thoktaba oirashanu amaromda chakobada khudol pot hidanabasu toklasi hairi Sahi asige ningol chakobana lakpada Manipurda leiriba kanglo kodingmakke maru oina ningol oibisingda zaipa pauje pijere namit asida mama mapa mabung maupa amade mache machal singi nungsinabagi mari aduna hena ing tapna nungaiba lamdam haibadu oirasuno
nupi oibi singda chathariba miyot minei pumnamak ningo chakobana lakpada amuk khanna thoktaba oiresunu haina mayamgi maphamda paudinjeri amaromda ningol chakobagi kudol potta hidanabagi thabak asi toklasunu amadi ekhoi lamdam asida phangba pothakna ningol oibi sing gi kudol oina pirase Amaromda numit asna lakpada hanagi Deputy CM MLA Gai Khangamnasu Manipur miyamda yafa paujel pirakli Maitai Jatina Chahi Kayagi Mamangdagi Chatnabi oina pangthuktuna lakliba Ningol Chakoba numit asida Ningol Oibising amasung Mabung Mawpasingna Harau Tayamna Chamin Thakminaba amadi Ngamjaba Khudul Tamduna Senglaba Nungsinabagi Lipulna Chetna Punduna Imung Manungi Nungsinaba Amukka Suhabliba Thoram Asi Ngasidi Kangluk Kayana Saruk Yaduna Chingtam Anigi Nungsinaba Hena Chetilhanba Thoram Ama Oire Kumai Asna Lamdam Masida Nungsi Chanaba Tangdu Laitana Hingminaba Oirashunu Hairi Sports Minister Letpau Hokip Nasu Kumai Asna Lakpada Yafa Paujel Pirakli Ningol Oibising Amasung Mabung Mawpashingi Marakta Hena Nungsinabagi Mari Amasagatpana Mapung Oiba Wahan Thok Oiriba Ningol Chakobana Lakpada Lamdam Masda Chakotpa Nungaiba Amadi Tangdulai Taba Purakpa Oirashunu Hairi Lok Janasakti Party Manipur State Unit Nasu Ningol Chakoba Kumaina Lakpada Kanglei Iche Singi Mafam da Yafa Paujel Pirakli Ningol Chakobagi Numit Asida Kanglei Chapumna Maki Thamoida Fauriba Nungsinabagi Ithil Adu Matam Chuppada Lengdana Lehanduna Ing Tappa Chakatpa Kunai Ama Ishwarna Ohenbiba Oirashanu Hairi Manipur People's Party Patsoi Kendra Development Council Manipur Muslim Welfare Organization International Peace and Social Advancement Nasu Ningol Chakobagi Yafa Paujel Pirakli All Manipur Ethnical Social Cultural Organization Amisko Nasu Ningol Chakobagi Yafa Paujel Pibaga Loinana Lup Asna Lisiamaga Chamapan Maudra Humdoidagi Hauna Pangtuktuna Lakliba Ningol Chakobagi Thauram Chahi Asigi Oina Tongan Tonganba Club Organization Amasung Maira Paibi Amadi Lanaimio Kyagi Matenga Loinana Kangpokpi District ki Manung Chanba Jingso Khulda Pangthoklagani Ningol Chakobagi Thauram Asida Furup Khudingmaki Ichi Ichal Ima Ibel Singna Masa Masa gi Nat ke ba Fijol Setpiraklaga Yumda Hoba Uhai Wahai Hai Khara Pubirakna Bakhangali Hojik Chathariba Harau Kumai Singh Asigi Manungda Pamdaba Thokdok Thoktanaba Imphal East ki DSP Commando Thangkhotchon Haukipna Luchingba Kangbu Amana District Asigi Additional SP Ops M Kumar Ji ki Mityeng Makhada New Chekon Bazarda Combing Operation Chathakre Operation Aduda Miyoi Humudra Marirom Amamam Toina Verification Taukibaga Loinana Masagi Saktak Che Yaudaba Miyoi Taruk Makataba Verification ki Damak Porompat Police Station da Sinakre Chahi ani mapung faraba demonetization ki mayokta Congress Party na protest chathakre Thangmaiban Lila Singh Khongnang Khongda leiba Reserve Bank of India ki gate chathakiba wakat mifam aduda MPCC ki President TN Hauke Vice President T Mangi Babu Congress ki MLA khara amadi thopuba kyasu sarukya ke Party ki President TN Hauke na demonetization na lairaba miyoi sing amadi lomi singda maroina kham thengna wahale industries kaya mathok toba ngamdre demonetization asi black money dagi white money onaba Thaurangni haike International Monetary Fund na masigi train si chathakhradi India di one of the worst financial crisis lakani haibanina Modi sarkar di ekhoi yaningdre asigumba sarkar se thunamak resign toba pami haina Manipur Pradesh Congress Committee na all India ge train da laga ngasi Reserve Bank of India ge mamangda Modi resign tobiyu nangna India manghan batare haina ekhoi masigi protest tawjabane MPCC ki Vice President T Mangi Babuna demonetization tawraba matungda black money sing kadai da leikrabage black money na India ki mipum khuding wahale haike Lakliba Lok Sabha election da BJP thengnaba ngamloidabagi fibam leibadagi Congress na tek dol Singapore sinarga thengnana ba sem saribasi ikainingai ni haina MP KHH Bhavanandana phongdokre Wafam Masi National Rural Drinking Water Program ki Makhada State ki PHED na lupa lakh marifu romchang na saba takel water supply scheme sangaduna miyam da khutsinabagi thoramda mahakna phongdokhibani
Thoram aduda local MLA Khetri Biren PhD gi additional chief engineer L Swamikant amadi lamdam adugi masak naiba miyoi kharasu sarukya ke MP Vavanandana Makhatana Takhel Hariba Imphal East ki khungang asi MP local area development fund gi model village oina semgatnaba honare akaknaba thausil gi makhada lambi thong mai ising ana layang amadi sanabana chingba hiram kya da semgatkani mapung oina thabok pakhalakpada Takhel gi miyamna government ka khusam chatpiu haibaga loinana center da Narendra Modi na luchingduna paliba government asigi apamba hana chatlamba fattaba lambi fagat handuna chalhanba natte anauba afaba lambi puthoktuna chalhanbani Narendra Modi ki thausil miyamna pamnarakpadagi Congress na matanda thengnaba ngamlaroi khanduna party mayam punsanduna thengnanaba honarakpani hairi The Prime Minister ne he hai koi New India na mana mang bisi koi New India na Anova India se kamai to gede gede hana gi lermi ba hana palami ba sakar chahi kunthani phuki mamang ne palami ba sakar na tolmi ba thabok toru mayam si adudagi hena phagalan bandu na te ba mana transform India ka ne hari bisi New India de hana tolmi ba mayam si loin mak to go Anova lambi ma chache hai ba mana kanu honari bisi Anova lambi ma chana na bo hona biduna Manipur de so koi paliba koi sarkar na kanu honari bisi New Manipur gi koi being din koi ne changsel ei bisi Local MLA su oiriba Khetri Birena Takhel Khungang Lamlai Kendra gi manung chanjarabasu khwaidi hena sothana leiba lamdam ama oibana semgatnaba hotnabada matam changbani Kendra sigi miyamna punsinduna kariguma thabak ama pangthokpiu hairakpa matamda taukhidaba ama tafau lekhidre Takhel gi oinasu angamba thakta semgatnaba honari tha kharagi manungda Takhel gi lambi sorokta miyamna pamba mongda semgalakani haike So lambi da chatkadoriba mi singse masamo phana thamba aibase masim madi yamna tangai phada mioi ba amabu masamo phana thamba aibase naraba kanda koina layeng bagi mahutta ekoi nadringai da ekoi laina tina pokta ba aibase karai dagi no aibase koi afaba ising sijanaraba matamda ekoi laina tina kaya dagi ngak thokpa ngame NEC ki Secretary Ram Muivana ngasi Sangai Bajar Takhelambam Konjilda Debla Multipurpose Auditorium Kauba Auditorium ama sangaduna miyam da khutsinakre ngasi miyam gi khutsinabagi thoram aduda FCI Mizoram gi Area Manager N Nandakishore Imphal Urban Cooperative Bank Limited ki Manager L Suranjoy Consumer Affairs Food and Public Distribution ki Assistant Director NG Lawrence Sangai Bajar gi Chief Advisor KH Gambhir Amadi Social Worker TH Dorendra Jitsu Miyoi singna athoiba mitunglen singona sarok yake Thauranga mari leinana Secretary NEC Ram Muivana Imphal digi khara haidokpa mafam singda shopping complex yauna auditorium hall na chingba sarakpa si pukning thogatningai ni Sangai Bazaar Complex Inauguration Committee gi Chairman Oriba KH Inaubi gi Vision ama Oriba Charitable Hospital ama sanana bahotna badaso mahaki maikai dagi corporate social responsibility ki makhada pangbe aba mateng pangani haike Somda leinipa lamdam mayam kisu yamna nungaiba auditorium sida laaga potha bayaba entertainment phangba relaxation phangba source of haigada happiness nungaiba source of joy oisin Bisnupur Ward number 5 ki Manung Chanba Thingu Zamlekai digi truck driver Yumnam Devta ge anabada mating oinanaba driver nifu Nepal punsilduna semba highway welfare haiba WhatsApp group asina Devta ge anaba layeng bada mating oinanaba sel gi mating oina lupa lising kuntaret pikre kidney animak fail oiraba Yumnam Devta na mahaki damakta mating panglakpagi damak nungaiba phongdokhe Thagachari media na phongdokpi badagi Jiji kokda mating khadi pangai Jenims ki kangu la mengrang Oi ga da lao dialysis to ba ko moi lao ne thai lai lao ne le wa union de ki ju di owner association de ju ko char lan ji loi lak mi ngra ngo ni mateng khar bi re me ngon da chang ni dialysis to ba nuai to da ga di nuai te Truck drivers in a selgi mating piba duga mari lainana driver W Jitena Fungdo Kibada Atuba Matamda Devta ge Anaba Funkatuna Amuk Hanna Highway da Hana Gumna Gari Thoba Ngamba Ishwena Pinabiba Oirashanu Haiki Paugi Marakatna Temba Brekama Manipur da amata ngairaba organic outlet ta phangba organic ki pothok sing season asi
Penashia Coaching Center, the best and the only trusted coaching center in Imphal. Penashia Coaching Center gi ojasingna aina exam gi sem saba matamda yamna mating pangbikhi aduga PCC dagi aina phangkiba study material regular mock test suggestion na chingmasing yamna chanakhi. SSLCE thagadaba singna topper oina bagi damak matamga junaraba coaching center asibu miyamna thajaba thambiu. Bombay Dyeing Imphal showroom da ningol chakau ga mari laina na 20% discount pizari. Mafam sida phangliba khanaba item singdi 100% cotton gi bed sheets, towel, bathrobe, bath mat, door na chingmani. Ngasi malengsin biro nuti gi sinabda nungarwa polong kya gi phangpham Bombay Dyeing Imphal showroom Sheet Express Show so building Krishna Premi Oil Pump ki maning ya school police land Bombay Dyeing 20% discount. Pengba nga ton pangbiragani ningol chakobugi mangoi ne mapung mari faraba pengba amadi nga ton ningol chakobugi damak discount su pizari nga ton kg manga leibeda kg ama free pengba kg tara leibeda kg ama free da pizari akak ngaba matamni ngasi maklengsin biroktono order tobi ho phangpham S Tomba and Sons Pengba Farm Hyangthang Ningol Chakobo offer. Sumna dagi lupa chamapal ga maudra mapal da Pleasure Dread Mestrogi mapu oibiyu. November gi tang tara pauba rupees 4,000 discount pizari. Adom na rupees 999 khaktamak piraga adom gi apamba scooter lobiduna Diwali amadi Ningol Chakobo mapung phana pangtopiyu. Akupa marul gi damag Eastern Hero near Vishal Megamart Chingmairong amadi Sangai Pro opposite Iskon Temple da contact tobiyu. Diwali amasung Ningol Chakobo gi sales offer oina East India most admired company Mobile Furniture Imphal na furniture item khuding makta up to 40% discount pizari. Loina na miyamgi khudong chana nawa HDFC Bank khud samnaduna EMI payment facility su thamjari. National Lengsin Birksi Mobile Furniture Cooperative near Imphal College. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba Haksang sok tharakpa, tumba chaba yaraktaba, khong hamba nungarakta singbu, phanba ngamba amata ngairaba upaidi, Jolip syrup, amasung capsule. Diabetes singidamakta Jolip capsule chabiyu. Break matunda taramnok chirezi makhataba pau. Ngarang Diwali nimita Dharmashalada leba Vairodan Maxwell Hindi Primary School gi saruk khara maina chaki badu kanagumba singna atamnana mai tharamba oigani haina school asigi management committee gi local member CH Chandramani na phongdokre. School asida pangthokiba pau gi mifam amada thaudok adu school asigi veranda gi ceiling gi sarukta maihog langpok tholakpadagi fire brigade kauduna matam chana amang ata thokadabadagi kanba ngamauke. Ngarang gi thaudok adubu media reporter school asida candle thanbadagi mai chalakkhibani hana report tawri. Report asi achumbra natraga aranbra haibadu khangdoknanaba ngasi kupna thizinke. Tizin baduda school gi veranda gi ceiling gi manungda kanagumba singna ahangba plastic bottle kaya namsinduna thamlamba thengnaki. Masina takpadi thokiba thodok kanagumba singna mai thaba oigani. School asi makhada check ki saruk oibanina mai thabada khudong charoi dabana. Silingi manungda ahangba plastic bottle sing adu namsilaga mai na tumna chaknana basinba oigani haiki. Baldasu macha macha phayan siden ande kisiga ne sure adigi thongna oi phakai ramba adi pochi bench desk mang bu chingba chingba kayam thokre. Mazu musu ko minor ne dana adum ko jedio hoi kare wada bodi report tawjar su in dana to barbel report tawjar ga su madu khujim khang na lakpani adu hojiti am tuishala ba chumba mai chak pa school tumna ma ba condition ba taw ko phiom leba sidadi higher authority na khana biraga yamna thum matam da chagwidar am ta thabiro o haisma ina media thongda public mayam da su khan boina authority jo appeal ta jo boina ai side gi haijari. State asigi ihan hanba Dr. Oiduna lamdam mashigi miyam gi damak thabak tawramba Ningthokong Khuldagi Thokchom Govardhan gi mittam ama Ningthokong Primary Health Center gi campus da MLA Govindas Konthau jamna maikum hangdokre. Dr. Thokchom Govardhan Singh Memorial Foundation na sinba thawram aduda L Hainai Chungkom State Academy of Training Center gi Director O Nabakishore Su Sarukya ke. Professor N Tombina Dr. Govardhan gi punsi wari gi matang da wangangke.
MLA Govindas Konthojamna Ningthokong picture abasu achangbo miyoi kya pokiba khul amani Manipur gi ahanba doctor ahanba advocate nupi laktagi ahanba oja mitei macha maraktagi chief secretary ahanba oina pokiba chokthok chaningai ni masak naiba miyoi sing asibu tung induna hogalagliba mirol sina chatlabadi chokotpa lamdam ama oiba ngamgani haike Ningthokong yam pikpa lamdi oijaba adubu Manipur gi itihasta ahan ba apaw mi kaya thokiba koigi lai hidraba ming panjarabada ibadau gobardhon khoirapam mangho ukil ahan bo oiba Manipur State House Committee ki chairperson oina Maulana Abdul Salambo lamba yaudana mai pakre Committee sig lisingani tara Nepal dagi lisingani kunmathoi fawba thau pugadaba chairperson gi mikhal gi nomination file torapada Maulana Abdul Salam mathanda torakhe ngasi all secretariat ki conference hall da minority affairs ki director NG Uttamna returning officer oiduna mikhal pangthoki mikhal aduda Maulana Abdul Salambo lamba yaudana mai pakle haina laukhoki Nauna Khalaba Manipur State House Committee ki chairperson Maulana Abdul Salam ministry dagi pirakpa Santang niyom chumna season aduna miyam gi yaifagadaba thabak thoram sing mapung fana paikhat kani haike State Government Manipur State House Committee ki office building ama sananaba mari lenaba ministry da proposal toba laikre masi thabak ton thoknanaba hotnabada mahaki maikei dagi hotnaba yaba hotnagani haike yam sigi minung sidagi ain chairman warvina maximum state amadi national dagi phallau thraga hajasigi da makta amukta thokidru mongda Haj Committee ki Sharpa Salam na Shumai na Toram hai posi ai miyam ki damata khudwang chaba pijaningi Lisingani tara mapal gi MP election mamangda pangal nupi kaithal sadrabadi Congress amadi BJP da MP gi vote pi danaba Manipur Muslim Welfare Organization a campaign tauragani hairi Hatta minu thongda leba organization asigi office de pangthokpa paugi mifam amada women wing gi convener makak mayum Sofina lisingani marida matamadu chief minister Okram Ibobi amadi MP Dr T Mainaga faminaduna MP local area development fund gi Pangal nupi singi kaithal sanana bayanakhe adubo ngasi fawba saba hodri lisingani tara mapal gi mikhal mamangda hojiki BJP lengakna saba hodrabadi Congress amadi BJP gi mayokta campaign tawgani haike Khwaidagi faba Chief Minister Khangatpada ahum suba tarakhraba Manipur gi Chief Minister N Birna paikhat khiba tongan ba thabak thoram sing yawba chejai ama khundrakpam kendra da ahan boina miyam da chaithopagi thoram ama pangthokre Kendra sida BJP mirep oikiba Harau Rock Maning Lekai de Leiba Thangjam Muhindro gi yumda pangthokiba thoram amada BJP Manipur Pradesh ki State Secretary Laishram Tej Kumar BJP Khundrapam Mandal gi HH Nandosu sarukyake Moirang Kendra gi manungdagi National Food Security Act ki makhada fangpam tokpa card fangdana leiraklaba imu Moudra Nepal da nauna saba ration card Kendra gi MLA P Sarat Chandra na khutsin nakre ngairang Moirang Finance Bam Lekai de Leiba Modi Bhavan da pangtokpa thoram aduda MLA P Sarat Chandra na miyam na isa gi hak tanbada ki balai bigano yenthokliba card asigi matungda makhatana card phangauda basingisu yenthoki gani haike GTV na sponsor tawduna chayol khudingi pangtokpa saregama pa contest top finalist tara manga khanbatpada yaurak labi mandakini asi makhatana mai paknana bahotnabada miyam na mating pangbiu haina mandakini gi mabung takhelamba business na miyam da appeal tawrakle 18 da Manipur represent toriba igi chanupi mandakini bu mayam nungsibiu Manipur ima gi mai porokpa ngamnaba honabada praja mayam gi achoba support darkar oi mayam gi support yaudana chanupi mandakini na mai pakpa ngamoi duna mayam na Manipuri magi mai poroknaba honabada chanupi bu nungsibiduna achoba support tobiu haiduna media gi thongda mayam da khurumjari thank you Ching tam marup trong laubina mandakini gi mating oinana balupa lising tara mating pikre Ching tam marup ki treasurer Robinna Manipur gi mingchat purakna ba mandakini da mating pangminasi haiki UFO na leptana chahi kudingi hianga gi nongma panba numitta chatharakliba lining thosana mahi ching haibagi thoram handak chahi ki su oina ngasi ayuk angan badagi hauna sajjal UFO gi miyoi kaya amadi lamdamasi gi tongan ba mafam dagi lakpa miyoi singna saruk yaduna wangoi da leiba lining thosana mahi gi khubam da pangthokre Tharongi manung channa chahi asigi fau anoba sing lining thogi mafam da katuna lakliba miyam singda chaklen amamamsu pijake Paugi maraktatna atima break amaga
Virgo Ningol Chakoba offer. Ningol Singidamak Ningol Chakobana Lakpada Virgo Cap on Hire Service na Chakoba Chatoksa Singidamak 10% discount pijari. Loinana Luhongba Amasong Sangai Festival Gisu Akaknaba special package pijari. Akupa Marol Gidamak pijari wa phone number sida tawbirau 7085057575. Virgo Happy Cabbing. Sangairan Half Marathon 2018 November gi tarik 13 da pangtuk sagadori. Online registration ki damag www.sangairan.com.sangbiu. Offline registration amadi akupa marol gi damag phone number 8787788076 amasung 7005692299 da contact tawiu. Registration ki aroy numit November gi tarik tarani. Sangairan 2018 Let's Run Manipur. JJ School Montessori. Give your child the best of education that they deserve. Admissions open for session April 2019-20. JJ School Montessori. Please visit www.jjschool.co.in or visit the school today. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order. That brings the tastiest food in your neighborhood right to your doorstep, so you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Adongi special occasions ki damakta same sajaraba L Sweets and Savories ki atum ahauna lakadoriba Diwali amadi Ningol Chakoba kumhaigi anoba mathelama ohenbiu aging pot Sweets and Savories boxes su lejere L Sweets and Savories kai sampathiam lekai near Poknapum. Lengsin biraksi adong gidamakta lejere VR Dental Care Uripo Achom Lekai niya Stone Infantea yagi mari leinaba anaba kudimak layeng bagi kudung chaba phungbiragani adong kudung chanan bagi damak bijare 40% discount ana layeng gidamakta akupa marong gidamakta please contact 8257011217. For the first time in Manipur, as always, Lisma Industries have done again after successful venture of Sangai Plastic Storage Tank, a new introduction of PVC profile for door, window, false ceiling, partition and many others for our state. Please contact Lismart Industry for your requirements. This Durga Puja, celebrations and happiness will never end with amazing offers from Samsung. Buy a Samsung Galaxy smartphone and get a chance to win a Jeep Compass, Hyundai Eon car, Honda Dream Neo bike and lot more. Hurry, visit your nearest Samsung store today. TNC apply. Breaking matunda muka na taramnok cheri hazmakata papao. Janims ki compound faruga cheliba nalada chentherakpa namthiba amuba isingna kongba turel da tashin badage hana miyam na iruzaba fisu fizam naramba turel ising season aba yarakta badage kongba maike miyam benadre turel ahan bi haina khangnaba DC office Imphal East ki mamang Porompat Dairy Farm amasung Porompat water supply mamang fauduna laglaba matungda kongpal Iran fam thongkhongda kongba turel da tabani Turel dagi lakpa namthiba manamna miyam leiba ngamnadabagi mathakta turel da nganu thadoktuna loiramba imung kayagi nganu siba fawa yawnare haire North East Youth Development Organization ki mihut amana turel gi ising mosil lakli basida government ke mari lainaba authority na metyang changbiu haire Masi Janims ki authority na bu orabasu Manipur government ki side ki orabasu khara yengjen bi darka oire Manipur ki pollution control board asi kada ida kari tauri ki akoi kyan tatre aibadi pollution control board ke man sadi bhai piri ba ma tauri ba ma amsi bu karmai tauri no phatta ba gai tori andal oi thada ba sadi bhai piri bra kari no ko ju gyan tate RBD Indian Service Kutsamnaduna Prime Minister Ujjwala Scheme gi makada Khetrigaon Kendra gi oina khangalaba beneficiary singda Nepalak suba oina gas intokpagi thauram sabalekai de leiba MLA L Indrajit ki yumda pangthokre hayeng pangthokadoriba Ningol Chakoba nangnanaba gas sing asi yenthokpani Kendra sigi gas connection fangdriba imung singda makhatana gas fanghanaba honari haike PMUY gi makada atokpom Indian Service na su Wangkhim Kendra gi manung chana leiba Thobal Khunau gi beneficiary kuntra mapal da gas fangankre Thoromaduda M Veto Thobal Khunau gi Councillor M Ravi Executive Officer H Pradeep Kumar amasung Thobal atokpom Indian Service ki mapu o budisu sarukyakhe
ओइनाम केंद्र की ओइनसु खनगलबा खुंगंग तरह की बेनिफिशियरी यांकैदा गैस कनेक्शन फंगनकी खोइजुमान बाजार कम्युनिटी हॉल दे पांगथोकिबा थरम अदुदा बीजेपी की कन्वीनर टीएच जिबोन थोंखांग गैस बिस्नुपुर की मैनेजर टीएच प्रेमजितु सरुग्याखी मोइरांग केंद्र की क्वाक्ता ग्राम पंचायत की मनुंग चंबा वार्ड नंबर 3 संथोंग मखा लेकाय अमदी अवांग लेकाय की लंबी की मई थाननब मचाक सिंह मोइरांग केंद्र के हाना की एमएलए एम पृथ्वीराज ने सिनखरे महा की थौसिल मखादा मोइरांग असेंबली यूथ कांग्रेस कमिटी ने सिंदुना संथोंग अवांग लेकाय द लेबा पांगथोकिबा थरम अदुदा मोइरांग केंद्र की हाना की एमएलए ओइरंबा सलाम गोपाल क्वाक्ता जीपी की मसक नाइबा मियोय क्यासु सरुग्याखे एम पृथ्वीराजना बीजेपी ने सेंटर पानब चाही मरी मखाई स्टेट असिदना अमा मखाई मपुंग फरकलब फावबदा मकोयगे एडवर्टाइज खक फजबा मियामगी न करिसु खंदबा पोट की ममल वांगले कांग्रेस की मतमदा सुपनगी लुपा चमरी यांखै खक पिरंबा गैस ngasi लुपा लिसिंग अमा यौरे हाइखे प्रेस मीडिया को नसी चाही मरी मखाई सिदा श्री नरेंद्र मोदी प्राइम मिनिस्टर सिगा बयान प्रेस कॉन्फ्रेंस ता मीडिया ना हरको पापु वहां पापु वसी तो मागी मन की बात है ना मागी अपाम लगा प्रजा करी पामी हो अमत हाइदब गैस जे कोई कांग्रेस मतलब बच्चा में नहीं चमा ये हो से बस डबल लिसिंग है डबल से सी करी हुआ है गैस सिलेंडर पीडीपी ने लाओ है अदु हानो मतलब रुपा लिसिंग मतलब हालना लगी मनी प्रजा का अपन मुसीबत में करी हुआ है ऐसे में हम लोग को कर चाहिए कुमसिंग लिसिंग अमगा चमापन हुमुद्रा नेपाल के नवंबर की तांग 12 की अंगन बयुक्ता कमेंगी लेमरोक्ता लेबा प्री पाकेट ट्रांजिट कैंप अमदा CRPF अमसुंग मणिपुर पुलिस के अपुनवा फोर्स अमना लंदारक्तुना प्री पाकेट धीरेन अमसुंग कबिकांत अमदी PLA की धीरेन लेखिदबा अमदी कुमसिंग लिसिंग अमगा चमापन मरफु मंगा की नवंबर की तांग 12 की नुमिदांग वायरमदा कबो वाकचिंग दे लेबा सुगर फैक्ट्री की कॉम्प्लेक्स मनुंगदा सिक्योरिटी सिंह की खुत्ता पार्टी की लुचिंग पुरेल RK तुलचंद्र एलियस लोया ताबा लेखिद्रबा थौदोक लोइनना लेबा की मांग की बनिंगतम यावल लांगथेंग असिगिदमा थवाइना पोंथा पीख्रबा अथौबा अथौबी सिंह बुनिंग सिंगदुना लिसिंग अमगा चमापन हुमुद्रा मापल की नवंबर की तांग 12 रेड आर्मी प्रीपाक लेप्तना पांगथोक्तुना लाकपा अथौबा सिंह निंगसिंग नोमेट हंदक चाही की सु लाकलिबा नवंबर की तांग 12 निंगथौकाबा नुमिता लेबाक मियाम ग लोइनना पांगथोकनी हाइना पार्टी की पब्लिसिटी एंड प्रोपेगेंडा की सेक्रेटरी इंचार्ज लेबाक ngakpa luwang na thadorpa cherola mana khangalakle cheroles na makha taraduna hairiba numit asida makhal amattagi harau kumai tobiganu amadi numit asigi numidangda yumthong kudingda maira katpiu haire cheroles na makha taraduna democracy gi marumda ngasi fawba chahi humpu mapal chupna kanglei miyamu namsinduna thambiri india gi democracy di corruption aranba tawbana khutlingba achumba wayal leitaba mara leitaba mibu hatpani miyoi khujok khara khaktagi ning tambani तोल तारबा मियाम की ओइबा निंगतंबा नत्ते हाइरे नोंगमदी इंडिया असि मचेत थोकना कायबा सोइद्रबनी हाइरे फिबम मसिदा मरैबाक निंगतमनबगी हौरिबा इहौसिंग नोंगमदी सोइदना माइ पाकन हाइबसी ताकचरबनी हाइरे इरैबा की मांग की निंगतंबा अमुक हंजनद्रिबा फावबा रेड आर्मी प्रीपाकना इंडिया के लेंगाकलोइसिंग अमदी सिक्योरिटी फोर्स की मथक्ता यावल लांथेंग चथगिगनी हाइरे अखोइन अखोइगी मांग किबा निंग तंबा हंजिनजगे हाइबदा मालेमगी लेबाक अमतना मसिगी मायोक्ता लेफम थोक्ते तोंगान तोंगान बा लेबाक सिना निंग तंबा फंकिबगी वारी कया निंगसिंगलकले इरमदा मियाम हुपना अपुनबा निंग तंबा यावल लांथेंग अमा चथदुना मांग किबा लेबाक की निंग तंबा अमुक हंजिल हंदुना लमदम सिदा इंग तप्पा नुंगायाइफबा मानबा खुनाय अमा सेमलसी हाइरे नवंबर 12 अथौबा सिंगी निंगसिंग नुमिना लाकपसिदा निंगतम यावल इहोगिदमक थवाइना पोंथा पीख्रबा अथौबा अथौबी पुमनमक्ता रेड आर्मी प्रीपाक इकाय खुमनबा उत्पगा लोइनना लेखिद्रबा अथौबा सिंगी थवाइना इंगना चिकना यताबा ओइरसुन हाइना चेरोलसना मखाताना फोंदोरकले खोइलोइबगी मतंगदा नोमगेबा ट्रेनिंग प्रोग्राम अमा युमनाम खुनौदा पांगथोखरे खादी एंड विलेज इंडस्ट्रीज बोर्ड अमसुंग निलसाई युमनाम खुनौ यूनिट अनिना सिंदुना पांगथोकिबा थरम अदुदा खादी एंड विलेज इंडस्ट्रियल बोर्ड की वाइस चेयरमैन वाई नीलमली वीडियो इबोम चासु सरुक्याखे चाही ऐसी ऑरेंज फेस्टिवल मपुंग फाना पांगथोकननबा डीसी तमेंगलोंग रविंदर सिंहना चेयर लौदुना डीसी ऑफिस कॉन्फ्रेंस हॉलदा मिफम अमा पांगथोक्तुना खनखरे तरा मंगा सुबह स्टेट लेवल ऑरेंज फेस्टिवल असे डिसेंबर निपाल दगी तरा फावबा पांगथोकनी ऑरेंज क्वीन ताबदा लुपा लाख अमा लिसिंग कुन सेकेंड लुपा लिसिंग मौद्रा थर्ड लुपा लिसिंग हुंबु सबटाइटल तरुकमकी लुपा लिसिंग तरा मंगा अमदी ख्वाइदगी हेना कोमला पुथोकपा अहानबा ताबदा लुपा लाख अमगा लिसिंग यांखै अनि सुबदा लाख अमा अमदी अहुम सुबदा लुपा लिसिंग हुंबुद्रा मंगा पीगनी हाइखे
Sine policy asi amuktang chatnaragadi Manipur film industry sena khumang chausin naba changsin ba khongthang kya paikhat pangam gani haina Art and Culture Minister L. Jentukumar nangasi Nirmala Hotel pangtopa ningti ba nonglik haiba video film amagi yaifa thongni thoram da haikre Krishna Kumar Gurumem ne producer amadi M. Nirmala Chanuna direction pigadava film adugi yaifa thongni thoram da film forum gi chairman S. Mangoljau yauna film gi lamda thapak toriba miyokyana sarukya ke Minister Jayant Kumar Makata na haiki bada Manipuri film su international ki thakta changbang ngamna na bahot na haningi haiki. Manipur da mayam na haigari no pakai Manipuri singer lo ta leba talented potential kar lai mayam yam artistic leba tegi yam na dynamic leba tegi yam na cultural activities wa ma pakai yam lai na se so to ge hat ta ge se local film jile pakai sangsar se amani na jile Hojik sanabagi pau lobirasi. Bhubaneswar da November kunipal lagi hogodori batara marishuba World Cup Hockey da Chinglen sana kangujam Kothajit Kadangbam amasung S Nilakant Sharma India ge nupa ge hockey team da Yorokpada Manipur hockey na nungaiba phongdokli India ge team na mai paktuna lebak asigi mingchat purakpa oirashanu haina Manipur hockey ge General Secretary L Tiken gi cherola mana phongdokli Guru Nanak Dev University Amritsar Punjab ta January Nepal lagi pangthokadaba All India Inter-University Fencing Men and Women Tournament ta Manipur University ki mahut singadaba trial selection ama November 15 ge ayuk pung 13 taba matamda Dr. Kamal Indoor Stadium da pangthokani hairi Hauzi makata basana bagi pau sports journalist Boyaning Thauzam dagi fangbigani Ahanba Wainam Sarli Singh Memorial Likam Knockout Kendra Wise Kang Tournament ki ngasi sana ki ba match ta Singjamai Kendra Kangkhut na Haingang Kendra Kangkhut pu maiti pi khre Manipur gi nat ki oiba masana amoi ri bakang Manipur gi mang khitna ba madi masana asi hena sakol hanabagi pandam da Manipur Kang Association gi mieng makha da Singjamai Kangkhut na sinduna mamang thagi tang kunmeri digi Kangkhut tarahum doina group mari thokna khaidok tuna Singjamai Kangsang singa mathakta sathari ba tournament asigi ngasi sana ki ba match ta Singjamai Kendra Kangkhut na Haingang Kendra Kangkhut pu panjal tara mapal da maiti pi khibani hayeng match leiroi tournament asigi mathangi match tha asigi tang tara da konthok jom Kendra Kangkhut amadi ya school Kendra Kangkhut ka sanagani YMDO Hairangoi Thongna NYBA Naurimbo Maiti Piduna Sathariba Kuntranipal Suba Junior Boys East 11 Volleyball Tournament ki champion oikre All Manipur Volleyball Association na sinduna tha sigi tang mari degi team tarani thoina group mari thongna khaidoktuna Naibhan Naurem Volleyball Ground Sathariba tournament asigi ngasi sanaki ba riba match ta YMDO Hairangoi Thongna NYBA Naurembo set ahum sino kuntaret kunmanga kuntra kunipal amadi kunmanga kulhumdoi da maiti piduna champion oikibani Amaromda Association asina sinduna tha sigi tang amadagi team tarana group ani thongna khaidoktuna ground asida satharakiba tare suba women 11 volleyball tournament ki ngasi sankiba riba match ta yumbu naiba nauremna WBASA Sandelbu set ahum sino kunmanga tara taruk kunmanga tara mapal lamadi kunmanga tara mapal da maiti piduna champion oikre Tangkul katamnanglong imphana senduna Kumalampak Men Stadium na satharakiba kun mga suba TKLI Sports Meet ki football masanagi ngasi sanaki boroiba match ta Lamphel na Singmairong bu goal ahum amada mai TVP duna champion oikre Lamphel gi mai pakabgi goal singadu Julian Zenit Somri Sanna Sanki match asida mai tiki ba Singmairong gi amatangar ba goal aduna Jingkoina Sankibani Amarom da Sports Meet asigi boli masanagi ngasi sanaki ba nupa masagi match ta Tangkul Ebenuna Nagaram Boset ani sinoda maiti piduna champion oikre match asida Nagaram gi Sanaroi Hongrai Puiha best spiker gi mana Tangkul Ebenu gi Thangmri Sona best player amadi club asigi Soarna best setter gi mana taki
Indiana yumbu waiduna Joypurda thasi tang maridagi taramatoi phawba sathariba Commonwealth Judo Championship ta sahi tramanga makhagi nipi masagi pre-cadet ta Bharat ki mahut sinduna saru yakhibi Manipurdagi ice matolebina kg yakhani toi makhagi da ai kalpana na kg humphum doi makhagi da madi L Guguriana kg humphum doi mathaki da saru yaduna gold medal lawkhre gold medal lawrakhrabi judokan sing asi Imphal gi international airport a thorakpada miyamna haraukte yamna okhre Takachiri boyai loshilakpada ngasi nomagi ay ngasagi pau pizeri Environment Director di pangkiba ngasi wakiba ay ngasa amadi nujugi pawda khwaidagi sakiba Celsius degree 38.9 ama khwaidagi ingba Celsius degree 4.9 ama ani Nungsit yaw wising manilgi sang maximum da sada may putra taruk minimum da sada ni po da smig taruk ani waiki Ngasigi nong suki pagisang sino da smig sino ani millimeter ni Hozero bada mariba pau amukahanna Habak kudik magta pukjil senglabadi pumna magphagani amasung punba yagani haina Chief Minister N. Biren phongdokre Thang tagi oja lobagi matangda policy ma frame taunanaba Education Minister ga tanaragani haina Art and Culture Minister Jayant Kumar na haikre amasung state asigi tangai fadaba nga gi photo puthokna ba chingdesu nga yokna na ba thabak hore haina Fishery Minister N. Kayashi na phongdokle Ngasigi na ISTV na pijaba pau matang asara lesinjere biding tabiri basingi mafam dagi kanya thangni jeri pinabirase